YouTube painari ichi now singse amana ama haidi mateng tongnagadabne bako adu ani subaduna matam puna makta nanga tawido dum sida drobane मैम वही कौन खुमजरी मैम कमाय कमाय तौनारिगे अदो मैम आई ngasi di mukbang macha ama puduna lakjare ado hojikti olang bani na ko siga haido kharani saugri thongba ama siga tengwat ama pek thana pure adoi siga jangan jarage motor ngo ma yaure doi siga ghi morok ma yaure do siga thabi ama siga leire siga pudina leire peruk leire doi siga येरुमगा खामेन चिम्बीगा अदुगा बेलेंड्रीगा अदुगा मोरो अटेक पखरा हपचलागा सुमाइना इना ngawre चाकसुलामना लोरे मैम ngasi येरुमगा अदुगा खामेन चिम्बीगा अदुगा बेलेंड्रीगा मोरो अटेक पगा तिलहौगा तौरगा इना फजना ngawbane bako हावे हावे हौजी ओलांग बनी नको सागलक बचिगा सुंबा छगुरी गुंबा सुंबा अचम चापसेन हावेबा थाबी घी मोरोक ने इचारगी नेने मन पिबिरक पनेबा घी मोरोक जिकलागा मोरोक सारी लेत्रे अदो मैम आई बर्थडे दा मैम ना कमेंट का पिबिरे जन को बर्थडे विश का तो बिरक पदो याम हराव जाइए थैंक यू सो मच मैम पुना मकपो अदो अदुमाय दुम हाइदी मैम ना नुंसिबियो सपोर्ट तोबियो बको अदो मैम ना सपोर्ट तोबिरदी आइसु अतैसु हाइदी नुंगाई बा वीडियो पुनिंगाई मैम नुंगाई बा सेमनिंगाई बको अदुना मैम अदुमाय दुम नुंसिबियो हावे ngasi yerum angobase motor angobase mu hawe nya अदो मी आइसे अमगा माना देना को खरा मना थागत पी ए नंग तविदो फैये तौ तौ अले खरा मना ए तंद्रे नंग तविदो हाय मी मखलनी सुए बको अफाबा मा फत्तबा मा अफाबा हाइबसिना ऑलवेज पॉजिटिव थिंकिंग पॉजिटिव ता हायर कने बको ए नंग तविदो फैये तौ वान थागलकने बा अदु अनि सुबदुना मतम पुना मक्ता नंग तविदो दुम सिदा ड्रॉबने कई वखनदु तौजैबा अदु अदाने अदो मिंगबुदी पंजरा रोये घी मोक जाम हाय घी मोक इचालगी पिबिरक पने बने मनने अदो पुमग्रनी आइना आइगे हस्बेंड हायबा था वाहिंग बदुगा मोक हापचल थमो अदि पुमदबने ने फना कुइरे पुमजे चाना रहिसे हाव याम साय मो Olang ngasi di mubang tau basu ko ya aduna tau tharage na cha ka se prap thongbo ka duwa tau thara bane olang YouTube painari ichi now singse amana ama haidi mateng tongnagadabne bako
ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯩꯁꯨ ꯃꯌꯥꯝ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅ ꯑꯉꯝꯕꯗꯨꯗꯤ ꯑꯩꯅ ꯇꯧ ꯇꯥꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯌꯔ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯀꯩ ꯃꯥꯡꯒꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯃꯣꯏꯗꯗꯤ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯀꯥꯟꯅꯩꯗꯅ ꯑꯗꯣ ꯑꯩꯅ ꯁꯤꯌꯔ ꯇꯧꯕꯤꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯆꯦꯡꯉꯒ ꯃꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯣꯏꯅꯤ ꯑꯗꯣ ꯃꯤꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐꯠꯇ꯭ꯔꯅꯦꯀꯣ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯌꯦ ꯍꯥꯏꯗꯤ ꯈꯇꯪꯕꯨ ꯀꯩꯅꯣ ꯀꯥꯈꯠꯈ꯭ꯔꯗꯤꯀꯣ ꯍꯥꯏꯗꯤ ꯃꯤ ꯃꯁꯛ ꯎꯗꯕꯅꯦ ꯈꯔ ꯆꯥꯎꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯊꯣꯛꯍꯟꯅꯤꯡꯗꯦꯕꯀꯣ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯃꯇꯦꯡ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕꯀꯣ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯅꯪꯁꯨ ꯈꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕꯀꯣ ꯃꯤꯒꯤ ꯐꯠꯇꯕꯗꯨꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯃꯣꯏꯑꯕ ꯃꯁꯥꯏ ꯐꯠꯇꯕꯗꯣ ꯑꯗꯨꯝ ꯐꯠꯇꯅ ꯂꯩꯗ꯭ꯔꯣꯕꯅꯦꯕ ꯃꯥꯗꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯒꯦꯕꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯁꯦ ꯐꯥꯔꯁ ꯁ꯭ꯇꯦꯞꯇꯤ ꯌꯥꯔꯦ ꯗꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯁꯦ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯀꯃꯥꯏꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯍꯟꯒꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕꯅꯤꯅ ꯈꯪꯗꯕꯀꯣ ꯑꯗꯣ ꯃꯤ ꯃꯌꯥꯝꯅ ꯍꯪꯉꯦ ꯏꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇ ꯍꯪꯉꯦ ꯑꯗꯣ ꯃꯣꯏꯁꯨ ꯈꯪꯗꯦ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯅꯤꯅ ꯃꯣꯏꯁꯨ ꯈꯪꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯗꯨꯗꯩꯗꯤ ꯀꯣꯛꯁꯦ ꯁꯥꯔꯦꯅꯦ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯄꯟꯅ ꯂꯩꯕ ꯍꯥꯏꯗꯣ ꯄꯟꯅ ꯂꯩꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯌꯦꯡꯉꯣ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇꯣ ꯌꯥꯗꯕꯗꯨꯒ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯣ ꯑꯩꯅ ꯄꯄꯥꯗ ꯍꯥꯏꯔꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯄꯄꯥꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯇꯧ ꯐꯩ ꯍꯥꯡꯉꯣ ꯅꯪ ꯍꯥꯡꯉꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯣ ꯈꯣꯠꯂꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯔꯦ ꯀꯀꯥ ꯑꯃ ꯂꯩ ꯀꯀꯥ ꯗꯣꯔꯦꯟ ꯀꯧꯏ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯗꯨꯒ ꯁꯦꯝꯍꯟꯁꯤ ꯃꯥꯗꯤ ꯌꯥꯝ ꯍꯩ ꯑꯗꯣ ꯆꯠꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯦ ꯑꯗꯨꯗꯩ ꯃꯥꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯅ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯠ ꯌꯥꯝ ꯂꯦꯡꯉꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯨꯠ ꯂꯦꯡꯉꯗꯤ ꯑꯃꯨꯛ ꯕꯟ ꯑꯣꯏꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯏ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯅ ꯁꯦꯝꯕꯤꯌꯦꯕꯀꯣ ꯌꯥꯝ ꯐꯩꯌꯦꯕ ꯀꯀꯥꯗꯣ ꯑꯗꯩ ꯃꯥꯅ ꯁꯦꯝꯕꯤꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯁꯦ ꯌꯥꯗꯕꯁꯤꯒ ꯋꯥꯈꯜꯁꯦ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯌꯥꯗ꯭ꯔꯤꯁꯦꯅꯀꯣ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒ ꯁꯥꯔꯆ ꯇꯧꯔꯦ ꯀꯅꯥ ꯁꯦꯝꯕ ꯍꯩꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯥꯔꯆ ꯇꯧꯔꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯈꯔ ꯑꯃ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯔꯒ ꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕ ꯇ꯭ꯌꯨꯕ ꯃꯟꯇ꯭ꯔ ꯍꯥꯏꯅ ꯑꯗꯣ ꯇ꯭ꯌꯨꯕ ꯃꯟꯇ꯭ꯔꯗꯨꯒ ꯅꯨꯄꯥꯗꯨꯒ ꯑꯩꯅ ꯃꯦꯁꯦꯁ ꯊꯥꯔꯦ ꯑꯩꯒꯤ ꯈꯔ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅꯀꯣ ꯅꯣꯡ ꯅꯤꯅꯤ ꯃꯦꯁꯦꯁ ꯊꯥꯔꯦ ꯑꯗꯨꯒꯤ ꯃꯥꯁꯨ ꯅꯣꯡꯃ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯤꯔꯛꯄꯗꯒꯤ ꯃꯥꯅ ꯁꯦꯝꯕꯤꯒꯦ ꯑꯗꯣ ꯁꯦꯝꯕꯕꯨꯗꯤ ꯁꯦꯝꯕꯤꯒꯦ ꯑꯗꯣ ꯃꯥ ꯄꯦꯠ ꯇꯧꯕꯩ ꯃꯊꯧ ꯇꯥꯅꯤ ꯄꯩꯁꯥ ꯂꯧꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯍꯣꯏ ꯀꯌꯥ ꯂꯧꯅꯤꯅ ꯍꯥꯏ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯉꯣꯟꯗ ꯁꯦꯝꯍꯜꯂꯦ ꯑꯗꯨꯏ ꯃꯉꯣꯟꯗ ꯁꯦꯝꯍꯟꯕꯗꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯗꯩ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯏ ꯀꯣꯟꯊꯪꯗꯗꯤ ꯌꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯌꯨꯕ ꯃꯟꯇ꯭ꯔ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯥꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣꯕꯀꯣ ꯇ꯭ꯌꯨꯕ ꯃꯟꯇ꯭ꯔ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯣꯕꯀꯣ ꯑꯩꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟ ꯄꯤꯊꯣꯛꯄ ꯀꯥꯏꯁꯦ ꯌꯥꯝ ꯔꯤꯛꯁ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯕ ꯌꯥꯗ꯭ꯔꯕ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅꯀꯣ ꯈꯜꯂꯒ ꯄꯤꯊꯣꯛꯎꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯀꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯤꯡꯅ ꯌꯥꯝ ꯉꯥꯡꯉꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯣ ꯈꯪꯗꯕ ꯃꯤꯗꯨꯒ ꯄꯤꯔꯤꯗꯣ ꯈꯣꯠꯂꯤꯗꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯍꯥꯏꯌꯦꯕ ꯃꯣꯏꯗꯀꯣ ꯇꯣꯛꯑꯣꯗ ꯖꯥꯔꯒ ꯄꯥꯏꯔꯣꯏ ꯌꯨꯇ꯭ꯌꯨꯕꯀ ꯀꯩꯗꯧꯗꯣꯔꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯄꯤꯈꯤꯕꯗꯒꯤ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅꯀꯣ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯁꯦꯝꯃꯒꯅꯦ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯌꯥꯍꯜꯂꯒ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯊꯥꯔꯠ ꯁ꯭ꯇꯦꯞ ꯌꯥꯍꯜꯂꯒ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯌꯥꯍꯜꯂꯒ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯗꯦꯁꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯆꯥꯕ ꯉꯝꯁꯤꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯂꯧꯁꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯛ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯀꯔꯤꯝ ꯑꯔꯦꯝꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯕ ꯆꯦ ꯃꯊꯪꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯁꯤ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯖꯒꯦ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ